Manipur gi Puwari ga tatna thanaba yadana laklaba None district headquarter dagi kilometer tara mari rom kha maikaida leiriba Haochong khul chatpagi lambi asi athuba matamda lenga ki mari leinaba singna sembiyu haina khul asigi khunja singi maikaidagi apil tawrakli Leimerembi Kumudinina Chandrakirti Ningthaubu angang oiringai matamda lotuna thamkiba khul asi Gimatangda khul asigi chairman Nampi Khumbana Tampaka Khwaidagi Naknaba Chingi Sub-Division ama oiriba lenga ki office kaya su leiriba khul ase Inpui Furuf ki Yumkok Chanirom lei Loinana khul asiga thangnaba khul kaya amasu kilometer taramari rom sangba lambi asi fauraga chatpa ngaktani Adubu khul asina hek leirakpa matamdagi lambi asi lengangna koilas amuk fauba thadri lengangna mityeng changdaba asina maram oiraga khunja singna matamatamgi sel khaiduna lambi asi semduna lakpani adubu koilas thadaba asina maram oiraga tampak yobada minute 10 fauba pharuidaba lambi asi pung ama makhaidagi ani fauba changle haina pendaba phungdorakhi Loinana Kulasida Sariba Haochong Sub-Divisional Headquarter gi office asisu athupa matamda loishenduna miyam the office asigi kanaba phanghalu haina lengak ta taksilakli Ki area da lagi bimyam se paisa nungsa su yam thok tamam phamni atuna lambi thong phatam na manam uraga ana ayek thok agasu imphan puba nune pi Haochong PIC da layeng bangam da bakambusi pubani adubu ambulance na puba chapa kanda yamna khudong thiba myam su le lambi marakta sibusu yam yawrebani ngamdaba masa do gari do niklaga chapani na lambi phatamni na trembling do bani na asiana su yam yawe masig lambi se athuba matamda hojik leriba government sina inquiry tawrbirga lambi se college habiu wedaning tawningba adigi upgrade tawningba jaga su yamna leri engineer yaw da na kakhiba lambi ni na masidi hojik mayamgi khudong chaningai adigi akhoi tender level da magi grade chi yawdrebani aduna masi se phajan inquiry tawrga upgrade tawdom phamda tawbiu diversion tawdom phamda tawbiu adagi black topping se athuba matamda tawbiu haibse lariba government da akhoi